Ariba Matam Da Leiramba Potshaksinggi Matengna Phurup Amagi civilization amadi Hourakpham MAYEK SHENGNA Khangba Ngammi HAINA Manipur LEINGAK Art and Culture gi Commissioner M Joina PHONGDORAKLI Wafam asing asi Manipur State Museum Imphal gi 65 suba Foundation Day gi thoramda mahakna phongdokhibani Manipur LEINGAK Art and Culture Department sinduna Manipur State Museum gi auditorium da pangthokpa thoram aduda M Joina hai kumja lising amaga chamapan humpumapan gi September gi tang kulhumdoi da matam adugi India gi Prime Minister Indira Gandhi na hangdoklamba museum asi ngasidi chahi 65 mapung phare museum asida gallery nipan leibagi mathakta hiang hiren amasu leire starasigi tanglaba ariba makhagi potsak kayasu mafam asida thamle asigumba tangba makhagi potsak singa sina manipur gi haukiba puwari civilization amade lamdam asi matau karamna leirambage haibadu mayek shengna khangba ngamhalle ngasidi museum gi kanaba ase miyamna khangba haunarakle loinana ariba matam gi potsak kaya thijinaba myoy kyasu thorakle haina em joina makha tana pongdokhi and museum must the Ariba Potshaksinggi yengaga aikoigi civilization culture aikoigi kamaina horokhi haibadu akoi khuding mangna khangmena ba yagani aduna hujikti museum gi yam importance mipung khuding mana khangnara amna hujik yengbiu ngasi sta uliba pottery gi tongan ba sariba pochai sing asi yengu matamda inkalai bangang sing adagi sculpture gi khangde artist mayamna si yengbidana ano ba mokoi wakhalol adu hapaga hanagi lejari basigi mathakta hena phajaba adu model kaya puthokna bahonari ana museum si phana bahona bada koi punamak adagi koi press amdi electronic media gi chinaw punamangsu pak sana sandok pidna abhava state ki museum ama oina bahona bada masak thona bahona menasi Thauramadu da saru yakibi Manipur Style Museum gi curator Rinastri Mairembam na hai museum asina chahi 65 mapung pharakpaga mari lainana numit khumni gi oiba indigenous pottery making gi matangda workshop amasu pangthokhi Manipur University of Culture amadi Manipur University gi mahairoi sing yauna myoi chama gi mathakta saru yaduna workshop adu mai pagna pangthopangamki Andro nungbi amadi thongjaw gi chapu makhal sing ase karamna sabagi haibagi matangda mamutana nainaduna saru yariba singda khangan ki haina mahangna makha takhi mi chama hen mana participate tawduna khoi workshop asi am successfully conduct tawgre workshop asida pangthokhiba mafam ahum khak akhoina manipur gi pottery saba mafam tare leibasigi manungda ikhoina andro nungbi ukrulgi amasong thongjaw gi ahum se lokhatchabane nongma gi hanbada khoina andro tawjagre second day da khoi ukrulgi nungbi tawre mat ahum se bangarangna khoina thongjaw gi se khoi workshop se uchagi mase chapu saba gi khetna ba different techniques mai ikpa na loisalaga loina ma utkhre sa participants yam thawai yauna mapung phana khoi tawgre ngasigi foundation day asi numit se khoi formal function ama tawraga han kai pottery workshop ta sa ki chapu sing adu khoi ngasi exhibition uchagani